Kurumzari, Miang Tabri Smutaram Ochari, Nasimaro Bapauda, Jahi Manunda Hypo Jadonangi statue Amasaragani Haida Deputy Chief Minister Gakangam Nak Fondokre. Sargana Lemna Larik Tamalabasu, Mama Passing Naming Jomo Walabadi, Afaba Mahero Oire Haina Minister Okendron Fondokre. Amadi, Novin Hapata Chenabasing August Contramata Fawi Manunda Putonaba J. Sinadabi Tauri. Mapung Bapau Pizari. Jahi Sigi Manunda Hypo Jadonangi statue Amasaragan Hana Deputy Chief Minister Gakangam Fondokre, Wafam Singasi, Jem Holder Pantopa, Mareba Nimba Hypo Jadonang, Lekidabagi, Jahi Marifunito Suba, Kumon Tarom da Mahana Fondoki Bani, Hypo Jadonang that anniversary committee na Sindra Pantopa Taromi Sarogam Oina, Ayu Angan Badak, Sampata Leba, Hypo Jadonang Park, Miamna Lay Sukatan Ikai Kumnaki, Loina Minute and Itumina Laduna Awaba Fondoki. Tungda Jem Holder Pangtopa Tharamda Commerce and Industries Minister Govindas Konthozam, Hills Areas Committee Vice Chairman Jet Kikonbong Numai, MLA TN Hauke, N Biren Amadi P. Jamhenun Pamay Chingba Marueba Muika Susaruyaki, Loinana Tonga Civil Society Organization gave Hills since with Taramadu the Saruyaki, Wanga Kibisina Hypo Jadonangi Punsi Amadi Mahana Tokiba Tabuk Toromkia Matanda, Wafam Kia Fondonaki, Mah Inisimachapan, Mangada, Tamenong District, Kambirol, Kuldapoke, Inisimachapan Kuntramathida, Punsi Pikamnaki, Henge Matamda, British Sasana, Jingamasum Tamgi Yum Sindagi, House Tax Lobadu, Mahana Yanikide, Mahak Maribak Nusijabamasum, Maribaki, the Maktawai Katopangamba Muni Haina, Sintaki, Nasigi Mirona, Maribak Nimba Atobasingi, Madam Dak Hangzimba Matam Oide Haiki. MLA N Birena, Hypo Jadonang, British Sasan Gimayota, Tona Fana Tengnakiba, Atamuchu Amani, Mamanga the Kihona, Jimmy Tamigi, Achepa Marie, Lainaduna Lakiba Lamdam Asida, Organization Karana, Tugana Bohonara Libasi, Puna Tengamina Bamato Tai. Sota Duna Lady Batamenung District National Project Ama Oina Paikala Liba, Railway Line Yauna at a Tabosing Tingjingani Hibasi, Sota Duna Lady Bat, Jelang Rongi area Asi, Hena Sota Hananabat Tawaina. Sinba Thosilni Haiki, Gaikangamna, Infagi, Jadonang Memorial Park, Jahi Asida statue Amasaragani, statue Sanabagi Damag, Ahanba, Senfam Ta, Amagimanung, the release Tauragani Haiki, Hypo Jadonang Asi, Jelianong Jati Kakinati, State Amadi, Nation Asigini, Manipuri upon Basaktam Purang Naba, Equipunohana Minasi, Housing, Border Fencing in Matanga, Sarkan Hakchina Lawi, Jaka Taragi Tabo Pakabada, Kanaguma Amatana, upon Babi Bigano, Fondoki. Inai tabi to asi mi da mak ka thop si to asi ekhoi da mak se ka thop ko si let us make money more beauty more united loyal here is of more prosperous adu ma ka ko kuna ma asugum ba thop si no me da thop si na lekhi do no me da ko Masih bukan do, mungkin decision masih pun lalu dah. Lagi kita bawa aku jatuh lagi, lagi kita bawa atau pesing atau sanggeng lagi ni mana tak. Aku kalau dia di mana, nak kau itu nak kau decision lalu sih, jadi ni. Hypo Jadonangi Marifunito Suba Lake the Bagi Ningsing Tarom, assisting Merong the Leva TRC guest house the Supangtoki, Tinkau Ragwang, Zakpria, Form na Sinduna. Pangtok Pataramada, Lekidaba Hypo Jadonangi, Mating Magun Sing Tabagalina, Luki Mil Sing Yauna, Lekidabagi photo, the Lay Sukatana Kumnaki, Luina, Minute and Itumina Letuna, Awaba Fundo Pagitarom Supangtoki, Hadi. Sarkana Jangba Kudima Putotuna Lemna Lari Tamalabasu, Mama Pasina, Machasimbu Miying Jangba Walabadi, Afaba Mairu, Ubangam Loyhana, Education Minister M. Okendron of Fundokre. Ngasi Mayang Infal the Labor, Kasturba Gandhi, Balika Bidyalaya, the Pangtopa, Francis Smith Kitarom, Minister Noah Pharmacy Fundokibani, School Management and Development Committee, Kasturba Gandhi, Sindana Pangtokibataram Aduda, Works Minister Dr. Ratan Kumar, Infal Westki DC Radha Kumar Amadi, Education SK Director S. Dilip Susaruyaki. Wanga Kibasina, Manipur Ladiba School College Singi Fibam, Faganaba Amadi, Mapung Faba Institute, or Henanaba Wafum Cap Fondonaki, Hariba School Asida Nupi Katagi Oiba Class 6 Tagi 8 Fawat Lemna Larik Tamhali, Masida Akoiba the Ladiba Praza Sinasu, Miyang Changduna, Afaba Institute, or Henba Changi Haiki.
Works Minister Ratan Kumar na Housing Manipur da Education gi lamda ahom kharadi uba fangre masimak Chief Minister amadi Education Minister gi pangthoke khanna hona kiba adugi mahaini oja amadi mama mapa sing nasu macha sing fana bo hona bachangi haike apoi mahi lawre har kanda mangal lawre har kanda koi samaj asida apoi apaba mioi amam oinana bigi damakta madugumba apoi gi center aman aduna adugi matik maruoi hailiba apoi gi center singa se masida apoi gi magi lebam thokpa apoi gi infrastructure madugi facilities madugi oza sing aduga guardian sing masi yamna phajana apoi official sing masi yamna coordination yamna phajaba madugi teamwork haibatai ama koi changi Minister Okendrona Bharat Sarkar ge anoba scheme gi manung chana paikhalaliba education system asida Imphal West district ki oina Haribe Institute asina ahanbani masida lemna larik tamhanbaga loinana uniform amadi chana thangna bapum namak sarkar na puthokani sothana leriba imung gi angang singna tamnana ba asigumba scheme asi paikhatani haike Haribe school sida class 6 tagi 8 phaw legani ase punamak sarkar na pugani makoi chaba thakpadagi firol dagi larik dagi ana ai yengbadagi punamak se sarkar na pugadabani lemna larik tamgadabani lemna larik pigadabani masu makoi changbam thokpa khorsa punamak sarkar na pugadabani lamdam si ya lamdam singdai ma bel singdai koi hangge chadori di khara masi koi henami eng changbiu duga minung sigaloina yokhat piu Tungda Hariba Vidyalaya asigi chapsaba building sananaba Education Minister Okendro Works Minister Ratan Yawba teamna contract chatuna yengsinki amadi Uchuwa High School gi fibam su team aduna makhatana chatuna yengsinbaga loinana awada pa kaya sarkar gi maikaidagi mensingani fondoki Sakhangdaba singna Kiyang Tangjeng Hanggen Konjinda auto driver ayepam Nobin halamba thodokta chenaba baralebe sing August 13 fawi manungda faduna angi matung ina akanba cherak pinanaba mihar asiga mari lenana semkiba JS na dabi tawri ngasi tera kaithel da mihar asiga mari lenana miyamgi mifama mapang tholaba matungda JS ama semduna tonga ba dabi sing yaw Gerald Chief Minister Pisin Kre tera kaithel dagi miyamgi rally amaga loinana ngasi nungthil Chief Minister unabalaki police na rally adu sagol banda thatuna JC gi mioi manga Chief Minister unanaba sinki JC na taliba dabi singi manungda ahing nungthil khaidana thabak toriba auto amade van driver singi dabak asoi angam thoktanaba akhanaba thausil sarkar lokhalu numidang pung 3 ki matungda reserve passenger puriba gari sing tonga ba mafam da leiriba police outpost singna check tawhanbiu leikidraba Nobin auto thoduna wan imung puba mioi ni mahaki lehauriba imung manungi damak matik chabe ex gracia pibaga loinana imung gi mioi ama masagi mahegi thaka chana bathabak ama pina badabi tawri aikogi nomugi dara talaga sasi mioi singsi aikogi police amagi makada mo koisi safeguard tawna moisi tomanba sakai police mo pambe duga koi sum basing makada thokena ba aikogi ngana thokriba aikogi sujamagi thoko aduga tomanba tera tawna kai da mangoi halam bangi sama sai koi aikogi saitaba ba dumba to amya sing makada thokena ba koina Handak ta Cherau sing the Tokiba Natai Chadaba Todota Chene Hadiba Sagolban Sayang the Gip Mio Edu Leka Sida Late Hana Usavavan Club na Fundorali. Tera Lokrapam the Kaidagi Ayapam Novin Kova auto driver among Garang Whitehall area da Mangakta Tang Lenduna Halam Kibatodo Adubu Yaning the Fondo to Nagasi Tera Bazar Wakami from Chatakre Wakami from Aduda Micham Hapa Yaning Day Jenaba Musing Atuba the Faraga Dandi Pu Habana Chumba play card gas Seasonaki Ngasi Janimsa Asibak Chang Ports Motem Pangtokre Adubu J Siga Yanaba Purakta Badagi Asibak Chang Loduna Aroba Matomangam Pangtokre Wakami from Aduda Saruyakibi Amana Missy Sikimatanga pen the wall from Gap Fundorali. Me Mandadana Tilu Hairaga Matungaram Kangana Hatu Piribase Karamba Miwena Halibano Karamba Misanga Halibano Karamaito Ribano Ima Wea Sigi Matangzida Tawai Hacham Yanga Yana Nungazedea Aduna Sumainta Ribase Naisda Sugumba Mihan Mipunji Tabasum Zatara Ibasea Ima Hogi Wakalonda Ziki Haliba Muising Do Hari Hairaga Mayam Punamuna Pari Hairaga Mokoze Matik Sabazaira Hasita Hatu Kopa Ima Hogi Mota Pame
Ministry of External Affairs Government of India gi Wangangloi Said Akbar Udina ngarang New Delhi da Indo-Myanmar ngamkhai da Manipur gi more da che nariba border pillar number Humbudra Taruk demarcate taunaba lebak anina joint working group ama semnaba Myanmar da leriba India gi ambassador Gautam Mukhopadhyay gi khutang da thangakre haina phungdokhi wafam adubu Committee on Protection of Land in Border Fencing Manipur na taram okre committee asina thokpa cherol amada India government ki asigumba khongthang asi Manipur miyam gi kholauta duna lokhalak ni haina lawi adumoinamak Manipur Myanmar ngamkhai gi chainaba asi supnagi border pillar number Humbudra Taruk khatanate border pillar tara gi mathaktani Committee asina hanadagi dabi tawduna lakliba lebak anigi boundary asi ningthijana amu hana survey tawduna redemarket tawbiu maduna lebak anigi marup mapang oibagi mari hena fagat hangani nakalamromda ngarang Manipur gi Deputy Chief Minister ga khangamna paumi khara unabada moreda khariba sambal asi border fencing nate security fencing ni haina Principal Secretary Home Suresh Babu na haiki hariba adu tasengna haiki bra natragana media na lana kot tawribra haibadu yengsilagani hariba asi committee gi di wafam adu Suresh Babu na paumi mayam gi mamangda mayek sengna phungdokhibani madugi chapchaba video amadi audio recording lei committee gi convener na luchungba mihut ahum gi kangbu amaga unabada su wafam asimak haiki unabadu da AR gi Brigadier CO DC Chandel IGP Intelligence Chandel SP su yauki hairi Sumang lila da nupi sabagi sinfam asi atangbani nupi sabigi role launa na bahona bada artist ngi marakta ahenba miyeng thamli Sumang lila na thawai ni khaliba nupi sabi oinam Arun Siza Hospital da cosmetic surgery tawkre hari Bisnupur district ki oinam da leiba nupi sabi Arun Makata na sangai artist union gi Sumang lila sing yauna naba asiguma khongthang asi lokhalakpani Maithong gi saruk semdok sadoktuna nupi sabi gi lam asida Makata na kathok ningbagi pandam thamli nupi sabi artist amana cosmetic surgery tawduna sinfam asibu lumna loba asi atangbani Maoist Communist Party of Manipur ge ahanba Red Day gi thorom pangthokre Lubasigi Secretary Publicity and Propaganda Nonglan Meite na thadrok cherol amada Party asigi ahanba oina yawol khongsata yengna balani ga hakthengna lanfam da lekhidraba Imphal East ki manung chanba lamlai area gi napet khul da leba Moirangthem ibomcha chei kunthra ga mari apopa Moirangthem Kumar gi pongnafam napet amadi lub asigi tongan tongan ba mafam singda angang bathawan michak amasung lub asigi thangol nungthang oiba angang ba machugi firal theduna thoromasi pangthoki lub asina English ni taramathoi gi August 10 da semlaba matung chahi amagi matung da tangai fadana military offensive jangsin na ba sem sabo oina tongan tongan ba unit singdagi party gi cadre sing kaukhatuna English ni tarani thoi gi September kumathoi da New People's Militia ko ba lanmi sanglup ama semna bagi damak ibomcha nongmai jingda lanmi sanglup asida saruk yana bagi damak lakhibani ibomcha amadi atopa comrade amaga loinana party gi oiba wari khara sanaru na bagi damak jingdagi khullomda kumtharak pada Imphal East Commando gi civil dress lakpa miyoi singa mayonaki ibomcha na pairakpa nongmai adu satoktuna kapa hauki ibomcha gi matungda lakpa atopa comrade aduna su nongmai kapsinduna commando sing aduga khut thoraki maduda mang thana jangsin khiba ibomcha na lub asigi ahanba matia oiki Mangna lekhidaba numit asida mapung oiraga lub asigi lekhidraba amadi matung tarakpa lanthengda matia oiraba sing pumba numit asida ikai khumnabo utpagi thorom ama oina chahi khudingi thorom asi pangthokpani ngasigi numit asina lakpada lub asi semna bahonabada lekhidraba lub ki vice president oiramba NG Baiti Cheyangkai Tupi Chandel District MPM gi anoba thodang loromba Commander Hizam Pritam Chei Kuntragamari Nongrenda Labor Busu Loop Asina Ikai Kumnaba Ulagli Ngarang sakhangdaba singna Wangoi Police Station gi manungda laiba yumnam huidrom makhalakai da laiba case amuba apopa lekhidraba Nobin gi yumda hand grenade thamjilamba thawongbu yaningdaba phongdoktuna lamda madugi nupi kayana wakat mifam chathakre ngasi yumnam huidrom community hall da pangthokiba wakat mifam aduda yumlakta bom thamlamba yaningde ekoi santi pami haiba waro sing iba play card kaya sizinaki wakat mifam aduda saruya kibi nupi amana asigumba thawong asi matungda amuhana tawbiganu haiba wafam phongdoki Kuji unaningba mi lairaga ju akoi isa isa adum unaji bom saki laiba bom je akoi khulak irai jadi thambiganu jumlak jadi thambiganu aduna akoi huji chakho tharang nupi lumna wari tana khare pung nipan taba matam dagi akoi sida mitop changba yadaba haina yanare
Anisuba Sahitya Seva Samiti Manipuri Film Award English ni Tarahumdoigi Tongan Tongamba category da nomination Changnaba Singa si Lauthokre Lamfel da Labor Film Forum Manipur gi office da Pangthopa Pawu mi pamamada nomination gi maming sing Lauthokibani Film Forum Manipur amadi Samiti anina pulaga sinba Film Award asigi nomination Lauthopa aduda Film Award Committee gi coordinator RK Janaranjan Sahitya Seva Award Committee gi chairman Khetri Bira amadi forum gi chairman Surjakanta Susarugya ki Mamangi chahida gi handak chahina award masing September tara mangada kaksing da pangthopa thorom amada award ki manasing khusinakani award sing asigi mathakta tongan ba award kya supi gani haina wanga ki besing na phongdona ki RK Janaranjan na nomination sing asi tongan ba jury sing na kup na yenglaba matung da khangat pani haiki handaki wenedi category si hanadi hara yamkale category tara mangada award si bijabani loinana ani mana special jury award haibama special jury mention haibama ani simaga hapsa lagadi koina award si tara tere chui aduga tawudariba award si lagliba September ki tarik tara manga nuki pung ahum ge kogi Library and Information Center Kaksing da pangtok sakadi ISTV Netbook na laliba September tang ama nomaijing numitagi Imphal da phongba pauche singda yumpham oiba khana nainaba thorom ISTV gi ayuk sida sandopa horagani ayuk pung nipan da numit khudingi live oina sandoka da thorom asida academician social scientist political commentator amadi pauche singi editor singna numit khudingi tholiba thodo wathok amadi e pau singi matang da makoi gi oiba mot thamgani hairi Kadam tala jiriba amdale riba kunithoi suba Assam Rifles Unit na ganja kilogram kuntraga nipan ga konana faduna sinarakiba Assam gi Lakhipur district ke manung chanba sapar maina dagi MD Azad Khan chahi taraga mapan apopa Nurul Haq ngasi narcotic cell excise department na case register toroba matung NDPS special court putholaba matung sajiwa jail da thajankre Manipur da noma kangdana tholiba nupi agang da chathaba miyot minegi mayuta miyamgi khongchet ama senapati da chatkre Maria Bianchi Social Care Ministry amadi Senapati Karong Area Women Welfare Association na achoba thadang lauduna chakhiba khongchat adu Senapati Volleyball Ground dagi MLA oiramba awangbo new mine lamthaki khongchat asina Senapati Kethel Fauraga Senapati Public Ground da miyamgi oiba mifam amasu pangthoki mifam asida United NGO Mission Manipur gi Secretary U Nobokishore Naga Women Union gi hanagi Vice President Athai Naga People's Organization gi Athakho Women Action for Development ki Secretary Sobita Mangsa Tabam amadi New Life Foundation ki Secretary L Pisak Susarugya ki wangang khibalu chungba singna chakhotpa samas ama purakna ba hona bada nupi singi thaudang chawi nupi singbu otpi nebiba rap tawa amadi hatpana chakhotpa samas ama purapa ngamloi nupi de chathariba awat anai sing thingna na ba nupi singna jat kuju khena bathamdana punna thengnamina ba matam oire phongdona ki United NGO Mission Manipur ki Secretary Nobokishore na Manipur da nupi angang da chathariba miyot minai thengna ba hona bada security force amadi judiciary gi achoba thaudang lai makoina thamoi sengna thabak tawba changi nupi amapu rep tawba amadi halamba thodok sing sungsoi soidana police da pau piduna case lakhwat hangadabani customary law gi matung inna yasinaba tawroidabani phondokhi police da hairagani lakoi yasin no ko andra ma ko chatu tallewa aduna yasino aduna shi tawil lo law customary lo law hali mi to the compensation ka pigro ai zugar piramo aduna yasino case law is higher no Retired ISP Vorone Iba Sri Sri Govindaji Janmasthan Kaina Koba Larik among a Sifongkre Pangamam Sagai Seva Committee na Sinduna Kaina da Pangtokiba Thorom Asida RK Jazit P Kulachandra Amadi Punil Kanta Susaruk Yake National Students Association of India gi membership drive ngasi Congress Vavan da Haukre Union asigi Manipur Union na Chatakhiba drive asigi haudokpada National Election Commissioner Amol MLA Mangawai Fei MPCC gi General Secretary Jotin Wakum Susarugya ki Amol na Union gi mapangal hena kangkhanaba anoba member sing yahonanaba drive asi chathavani phondoki
या स्कूल ब्लॉक महिला कांग्रेस की मास एनरोलमेंट का लोइना नोमुगी ओबा सेंसिटाइजेशन प्रोग्राम अमा या स्कूल केंद्र के एमएलए एलांगबम चांगी वांखै योंगलांग लेरेता लेबा युमदा पांगथोक्रे मिफम असिदा एमएलए मसामक आईएमसी की चेयरपर्सन ए निमाई शर्मा वार्ड नंबर 10 के काउंसिलर एन तोम्बी वार्ड नंबर 13 की काउंसिलर एस रीता या स्कूल ब्लॉक महिला कांग्रेस की प्रेसिडेंट पीएस ईसोरी अमसुंग या स्कूल ब्लॉक कांग्रेस कमेटी की प्रेसिडेंट गुनेश्वर शर्मा सुसरगिया की मणिपुर प्रदेश महिला कांग्रेस कमेटी की वाइस प्रेसिडेंट जी प्रवाहिनी ना नुपी सिंह शक्ति पीनबा महिला कांग्रेस कमेटी मपांगल कखथंदुना लेबाक की वायल थौदादा नुपी सिंह हेना सरुक याननबा महिला कांग्रेस की अचौब थौदांग लई हाइखी नुपी से थाइना फतनेमदा याना चखुमगी कलीगी अमागी अमा तौरगसु अखोई नुपी से मपान थोलगी अयाबसे हकसे हजि मगोइना अखोईगी कांग्रेस सरकार से पाइबदगी अखोई गंजन फिलोसॉफी हजबा अद्रससिगी मनुंग चने स्कीम ममदी अखोईगी तोंगान बा कनोमे जोजना म्याम फुदो लोइना अखोई तामिरपनी All Manipur Women Voluntary Association Sinduna Manipur da nupi singi mayuta chathariba miyot mine amasung wato kaya thoktanabagi pandamda chatharakiba awareness campaign gi sarugama oina ngasi Andro Yaripo Konumamang Kawa Singjamai amadi Pisum Kaithel da street corner meeting aloina na wall poster campaign chathakre nupi da singna na pamiyot mine gi mayuta leminasi khudong thiba nanglaba singda mateng pangbiu maraleba sing cherak piu isagi fijet amasung sajana natabalam chachana ba ohen gumsi haina poster singda thaki या स्कूल केंद्र की मनुंगदा इम्फाल तुरेल की नोंपोक थंगबा भाग्यवती लेकाई तेंसुबा मपादा था अहम लोम की ममांगदा रिटर्निंग वर्ल्ड चलम लबा मतुंगदा लेबाक हैरम दबदगी फुट यांखै सांगना अचोबो कोम अमा लेरिबा असि अथुबा मतमदा लेबाक हैजिन बिनबा यूनाइटेड यूथ ऑर्गेनाइजेशन अमरी लेनबा सिंगी पुनिंग चिंगसिली मफम असि सेमजिन बिनबा केंद्र असिगी एमएलए गा मरी लेनबा डिपार्टमेंट की मियोइसिंग अमदी ऑर्गेनाइजेशन यावना येंगमिनरबा मतुंगदा डिपार्टमेंट ना अथुबा मतमदा लेबाक हैरगनी हाइबगी थाजबा पिरम लबनी इम्फाल तुरेल करिगुंबा इसिंग चाखलगलबदी खुदोंग थिनिंगाई ओइगनी हाइरी हौजिक सानबगी पाव Masiki Sanabagi Pauda Imphal District Football Association Sinduna Kumalampa Artificial Turf Ground the Chatariba Kurizam Baby Susitra Memorial Junior Girls Football Day King Asisana Kiba Matchda NYTH C Okram Chutekna SSC Sektabu Goal Tara Manga Sunoda Maitiba Pikre NYTSC Gi Goal Tara Manga Adugi Manungda and Ronina Goal Manga Aduga Bijayana Goal Chanke Ground Asimakta Chatariba Kurizam Tarun Kumar Memorial Senior Women Football Day Ke Sana Kiba Matchdana ESU Wankaina NYTSC Okram Chutepu Goal Sunoda Thoikre ESU Wankai Goal Adu Premisori Umabati Amadi Mandakinina Goal Amamam Chankibani Imphal West District Football Association Sinduna Sekmai the Chathariba and Sangita Devi Memorial First Division Football League Matchda YAC School Bu KKYDA Khaziri na goal ani amada maithiba pikre ani suba matchda DMSC Tabungkhong na Ipsa Yumnam Lekai Bu goal mari amada thoikre Sepak Takraw Federation of India na trial Taudana players sing selection Tabugi Thawumbu Yaning the Wafongdokre Kumalapa Sports Complex Taleba All Manipur Sepak Takraw Association Gi Office Tapang Tokiba Pawimi Pam Amada Association Asigi President Dorian Amadi Association Asigi Maruiba Thawpuba Sing Saruyaki Association Asigi President Dorian Haikibada New Delhi da Ngasidagi Horiba Stub Super Series da Saruk Yanabagi Damak Sanarui Sing Kanbada Nyongi Wamada trial Taudabida Federation gi apamba miyoi sing khanba thawong asi athuba matanda chuthokadabani thawong asibu Manipur Sepak Takraw Association na yamna kanna yaning te haba wafam phongdokhi Sepak Takraw Federation of India gi General Secretary na sigum mayam asi hek tawdana akoi trial tawdana hekta players sing ase direct mana karihani list sama hekta tholok pasi matang da kuna protest sama oina asigum akoi players sing ase saruk yadaba haina lemna ki loina na akoni haukiba August ki tang 3 da tawkiba akoi national coaching camp da yaukiba sanaroi sing amasung akoi Sepak Takraw All Manipur Sepak Takraw Association ki executive body ga joint meeting ama phamduna asigumba federation na niyom la tawleba se saruk yadaba haiba wari ama ga loina na hoju wa akoi na khongthang asi satajari
International Judo Championship Singda medal Laba Judoka Home Ngasi All Manipur Judo Association Asindra Manipur Olympic Association Ge Conference Hall the Okre Sanar Singh Asibu Opagi Tharamadu the Association Asigi President Su Oiriba Works Minister Ratan Kumar Yas Amadi Tourism Ge Parliamentary Secretary Prithivira Susalya Ke Judoka Singh Adudi Tha Asi Amadagi Tara Fauba North Ireland da Pangthokiba World Police Fire Game da Gold Medal Laura Krabi Thaudam Kalpana Devi Games Asimakta da Gold Medal Laura Krabi Laisram Nirupama Devi China gi Beijing da Chalibata Asida Pangthokiba Asian Youth Judo Championship da Bronze Medal Laura Labi M Kavita Devi Bu OK Tharomaduga Mari Lenana Parliamentary Secretary M Prithvirasna State Asidagi Hokiba Housingna Atopa State Singda Leiduna Tongan Tongamba Company Amadi Sarkar gi Loisang Singda Thabak Toriba Sing State Asida Lagtuna State Asigi represent Tawa Pami Adubu Sarkarna Makoiga Chana Batavak Sing Pina Bohonavada Aruba Samasya Amadi Oiri Judo for Peace Mission Gi Makada State Asida International Judo Federation na Paikhat na Bathaurang Toriba Asida State Asina Su Angamba Thakta Mateng Pangna Bohonagani Haiki Tharamaduda Works Minister Su Oiriba Association Gi President Ratan Kumar na Lairaba State Oibana Sanaroi Kaya Ningba Thungan Bangamde Maramasina Akhang Kan Bagaloina na Sanaroi Singna Lebak Asigi Mingchat Purakna Bohonaviu Haiba Wafam Sing Thamke Adana present samna koi khang yamna kan batai masigi aingonda madui apan no pinai base masi apan mane no loi do masi opportunity ne na man lor ga madui pal na tu thugai bang am kang da madugi akoi ki hena wang ka bang ba madu mai pa misak able tu akoi or ka dore bali masi aina high bi wan de akang ai me am na am di akoi ki wari lai ki ana madu ki akoi ki masi mang da koi pi de le District Sports Association Bisnupur Sinduna Bisnupur gi Mini Stadium da Chathariba YTS Kumar Memorial First Division Football League King asi sanakiba match ta Eko Bisnupur amadi CYC Chaningkol goal aniani chanaduna draw chakre ground asimakta da chanariba ahumlak suba dangmei bajavi kawi Memorial Football League King asi sanakiba match na klasa kainuna YDA Kangsobi Mapalbu goal om sinoda thoikre Kumalampa ke Sai Hostel da Laiba Boxer Nupamasa Manga Youth I Habagi Namada Tantorakiba Adu Aranba Wafamni Numit Aduda Makoi Manga Youth Hakiba Laiti Haina Ngasi Manipur Press Club ta Boxer Sing Amasung Makoi Guardian Sing na Singdokre Nupamacha Sing Aduna Fondokibada Numit Aduda Makoi Manga Judo Championship Yang Lubadagi Tengdokiduna Maning Thong da Changlapani Tengna Changlapa Aduda Jingnaduna Youth Thalopo Eramgani Haina Marasisi Lakibani Numit Aduda Hostel gi Warden Makoi Manga Medical Checkup Tonabagi Damak Puraga Thakte Haiduna Checkup Todana Halakibani Makoibu Youth I Haiduna Hostel gi Tantok Patarabadi Matik Chaba Kudam Changdam Pibiu Natrabadi Makoi Mahusagum Hostel Laituna Sanaba Yabagi Kudong Chaba Pibiu Haiki Pura Matungi da Opas Amta Pibiu Moichatbagi Hai Matam Daju Opas Pibiu Yadre Hai Aduga Nongdang jida Satra Mayam Pung Mapanda Satra Mayam di Centro Enama Tore Adudana Kabar dan Nong Ala Habir Kanda Koi Ming Julo na Habir Akoi Ijat Buzule Kata Hanbire Aduga Akoi Bu Hostel dagi Tanto Krabne na Padana Mamdu Sibire Akoi da Hostel dagi Tanto Kiba Kasulai Gidi Matam Duda Moina Yumda Chumna Gilegu Aduga Amokoki Lakena Haribni Adu Akoi Tanto Kibi Zulete Ngasi bai ngasagi pau pizari ICAR lamfe patagi phangba pawi matung ina ngasigi khwaidagi saba degree Celsius koma pandasmik mari khwaidagi ingba degree Celsius kunithoi nuksita yawba ising manilgi chang ayukta chada marifu nungthildana chada umbudani thoi nongjugi chang millimeter mapan dasmik amani Reslak damaru ba pamu khana pizari Jahi asigi manungda haipo jadona gi statue ama saragani haina deputy chief minister ge khangam na fongdokre Sarkar na lemna larik tamalabasu mama mapa singna miyeng changbo walabadi afaba mahiro oiroi haina minister Okendro na fongdokre amadi Novin hapada chenam sing August kunthama thoi fabu manungda puthokna ba JSC na dabi tauri Masigi ISTV na pizza pa mata sinjari miyeng tabiru singbo mukana krumjari